manipur da thokliba kangluk ke irang asiga mari leinana mamang thagi kun mapandagi naran saina maning lokunda michamda khut tharakpagi thaudoktage ngasi fauba irang leptri asigumba irang nangliba naran saina da singzamai chinga makha ningthobam lekai apunba lupna kun ngakliba volunteer sing amade kun ngakpada awaba kaya khangliba miam amasung imasingi maphamda angam mating pangkhre Tengmang pibagi khongchet aduda saruk yakiba chinga makha ningthobam laikai degi AK mangangna phongdorakibada lengangna meeting changbiduna lan asi thuna lotion binra bahotna biyo haiba wafam thamke Makhatana Thangal Bazar ngari gali ima singna laktuna selgi mating oina lupa listing tara Fubala Gram Panchayat ke Pradhan N Ranjit ke Khuthangda club ke volunteer sing amadi Village Protection Committee Naran Sainada khusinake Abujingnya tariba maitai sinda kuki terrorist haitare moi sina atamnana khulai tharakpa sida asokpa yarakpa adegi sibana bi yarakpa mayam jakhoi kham ngamdabadegi karimu kharadi akhoi apun mulukna tabum thui haina khanbadegi relief camp singda akhoi mateng tawrusi haibagi akhoi gi program dugi matungina akhoi laksabani apun mulukki magedi hainingadi manipur government na athubada mi changbiduna hadiba lana se lephan binama haiduna apun mulukki magedi gi nungun ningsingjari